Hello guys, welcome back again. You're a superhero. Ngasi amuk mayamga punna yengminagadoriba video sidi Pubiyu Seihungi mayamna su suggest tawbirakpane kamai tawge habdo mayam punna yengminarse. Horse mayam. Joy Khwairakpom Metro Kitu di uhore am tayu hodra. Mui say je nung Nungaigadabane Nungairam dong mal. Pubiyu nangna chatpa mai kaida thaidokpa haitaba nungshigi ijelda taibang pumbana homduna chatkrashu nangina thada pada din sinaida. Pubiyu nangna Ta-da. Okay. Ahingi liklado lengdaba thamoy gi thaumai oi chege manal yambi As. thajado kalakte lehi endi leirang do khoida de ingla langlaba ahingi thawan gum thamoy gi kanungda lengdana leivi Nupise ang nupase nupise am harau leitro. ahingi thawangum thamoy gi kanungda lengdana leiviu nangna pubiyu nangna chatpa mai kaida thaidokpa haitaba nushigi ichelda Nungai lo chan gade nungai ni da. Lord Kravashu kum Kravashu Leichil na thaja Smayi Hai chidi. duk tu na yeng jage ko Nangi shamla Ching shilo ne thamoya se Nanaktada Warabani wakala se Kanjavada Ingla laklava Ahingi tawangum Thamoy gi kanungda Lengdana leiviu nangna Ingla laklava Ahingi tawangum Thamoy gi kanungda Lengdana leiviu nangna Pubiyu nangna Chatpa mai kaida Thaidokpa haitaba Nungshigi ijelda Taibang pumbana Homduna chatkrashu Nangina thada Lengdana thambiyu Pubiyu nangna Pubiyu nangna Let's go. Oh my
goodness. Okay. Amkom ying se guys. Isai ke ka me ama me khoi yeng ai di thungna horakpada nungai traga lorakpada nungai ba horakpada nungai ga lorakpada nungai to adu ba me ama yeng adu si sina me am da yam top pe ba haujikan yeng da ai amkom yeng se ai yam tina nungai re haudaina loi ba se adum nungai loisan ba haubuju nungai ba loibuju nungai ba ai taseng na Pubiyu jim di taseng na thagat jari Pubiyu team saihum amkom yeng se guys. Gitu and Albert. Si order nu ai na yeng ya ren. Một con gì không mà cũng tay chứ. Tao rồi mẹ. mai cây da thấy đốt và hay ta ba nung shigi i chelda tai vang tung ba na hom du na chen crash nangi na tha da leng da na tham biu Pubiyu nan na ahingi liklado lengdaba thamoi gi thaumai oi chege mangal yambi thajadu kalakte lehiyen bi leirang do khoi da de inglan khoi da de ahingi thawan gum thamoi gi kanum da lengda na leivi nangna ingla lang laba ahingi tawangum thamoi gi kanum da lengda na leiviu nangna Pubiyu nangna chatpa mai kaida thai dok pa hai ta ba nushigi i chelda Nungai guitar sina maru lama kaina ba songna ba amatta yahonde ai si pam Nupizina hauzik surup thakwa thingre surup thagumsi Lot kravashu kum kravashu leichil na thaja Lot kravashu kum kravashu leichil na thaja Haido tu na yin zege ko Nangi samla Chingshilo ne thamoya se Nanaktada Warabani wakala se kanjavada Ingla laba ahingi tawangum thamoi gi kanum da lengda na leiviu nangna ingla laba ahingi tawangum thamoi gi kanum da lengda na leiviu nangna Pubiyu nangna chatpa mai kaida thai dok pa ko hay kaba adum tam haragi sinema hom du na chat crashu nangi na thada lengda na thambiu Pubiyu nangna Pubiyu nangna
Si mangai keno. Yahe. Mayam punna Pubiyu yengminakre aduga ai Pubiyu se yengmo yam nungai ba haitare. Ai sigumba isai oramni je khalludeba. Aduga yam nungai bi isai oirame. Thank you Pubiyu team and Saihum. Sigumba isai hawdagi loiba bawse nungai ra leiramni aduga relationship to macet makayam te yaudebida adu yauna phajaramni haje khalludaba haitare si perfect relationship perfect koi mayamna pamnabadune uli sigumba ji utba mathau tai haba adum kainaba kaiga tawdom hoche akoi nungsinaba haje horkpada orju nungaina leidana adugi nungaiba matik to khaktang orju uthok pibya haba sida ulli je duneba mate ama khaktang orju utpibdo aduga sigi mayek sing jisu Pubiyu na haje chapmanarmado adi thaido pahai taba nungsigi lambi da haba ichel haba keno dumaina adi nungsi bagi lambi dura adom thaida bida darak hakta kap thagri sine yam yai ayoina yam pam isai haba du oire aduga utlei ba poche si je yam isada nungai han bai tar yeng matam da hobudai loi bo ja dom nungai han leba thank you so much sigumba isai khudol tambirak pagi damakta aduga aingonda suggest tawbirak pasing busu ngamkhai leitan thagat phongdok chari nungai bisai habirak pagi damakta mathang da su nungai ba suggest tawbiro nungai ba yengai je ma'am nasigi oina di video se matang swa da lusin jarge aduga ai channel sida nang chang poi tar gana subscribe tawbiramon video se nungai tar ge like tawbiramo aduga isai sigi link to ai description da chang ne ma'am chang ne subscribe yengbiyo hena nungai ni na khalle ngasigi oina di mayam punang u panthogana kana khorumjari bye guys aiju kananom do aina puru doira mana puru doira ani mak puru rage lambi du da punna